JUF की फैक्शन अनि मरक्ता खुथोकनबगी थौदोक्ता लानमी अमा सिरे अनि सोक्ले पुलिस अमदि आसाम राइफल्स के कांगुना थिबो हुमबगी थबक चथखरे लालहौलुप सिंह कौखिबा जनरल स्ट्राइक अमदि टोटल सटडाउन महौसागी पुंसिदा चाउना खाइबा पीरी Siroi Festival da Sarugyana Magidamag Numinini ki Kongchakta Hayeng Culture and Tourism ki Union Minister of State Prahada Singh Patel Imphal Thungaragani. Krumzare Times of Manipuri Pau Ming Tabiriba Mampun Mapo ASHAPRIYA na Taram Nokchere Ngasigi Maru Pau Singh Machakai na Pizare Noni District ki Manung Chana Laiba Kaupum Police Station ki Manung Chanba Miyamna Laisok Haina Khangnaba Sovung Khul amasung Tawningpung Khul ani gi matakta Ngarang ahing JUF ki faction ani gi marakta akan mamongda nongmai kapna krei Kothokna bagi thawdoga da ama sire anina asokapan nangle haina Tom TV na thazaba yaba mafumdagi fangba paw mana hairi paw aduna hai Laikhidraba Kadaradu ki maming Mr. Aboy Puimei Kawi Oktan Khulgi Puichui name Aduga Soklaba Kadar ani anudana Longmai Part 1 dage Mr. Santos amasung Ngarian Kuldage Mr. Thomas Kawi Makoy ahum faction amadagi Thadoklaga faction amada yawnabagi dama kem thadokuna chatkiba matamda leihoriba sing aduna fanabagi tanarapada nongmai kapnabagi thawdogadu thokibani hairi Thawdok thokfamda police amadi Assam Rifles ki kambu changsinduna thiba humbagi thabak chathakre hairi Ngasi October 15 Manipur na Bharat tin le haina lauthokiba numitpu lamdam asigi aina thingkraba lalhaulup singya punba body ama oiriba Korkom ASKU yauna lamdam asigi tongan ba lalhaulup singna kaukiba General Strike amadi total shutdown maram oiraga mausagi punsida chauna kaiba pikre ngasi ayuk ki tongan ba pungfam degi hoduna chathariba General Strike amadi total shutdown maram oiraga Imphal City yauna Tampaki district singda khuntak lansibaga chap manaki lambida passenger puba gari sing chenakide Dukan sing thong lonaki, kaithel kanakide, lenga kamusung lanai mahiloi sang sing suti thanaki. Lenga ki loisang sing da matau toriba sing lenga ki maikai dige matau tawdrabadi akan ba action lakhat kani haina khangan kiba laikrabasu bausa gum office kana bagi chang nem naki. Police ki maikai dige pamdaba thawdok sing thoktana ba akan ba chek sing thorang lakhat ki. Hauzik fawi yoina pamdaba thawdok sing thokpa laitri. Ingsok lising amaga chamapan nifugumapanda Manipur bu Bharat ki lengakta tinan kiba numit Haina Manipur ki aina thingkraba lalhauba singna Black Day haina lauthokiba numit asida kauriba ban asina maram oiraga Manipur ki mahausa ki punsida chauna kaiba pikre mahausa dagi hangnaramba Pauna Bazar Thangal Bazar dukan thong hangbagi chang yamna nemki pofam phambi ima sing kaithel kanarakpagi chang yamna nemki lambi achat o ki chang yamna hanthaki lanai gari khara chatpana tana passenger pubo gari Chatpagi chang yamna nemki video journalist Ojin Mangsa Tabam goloina Times of Manipur ki damakta paudom jariba Hemchandra Sagol Sem Imphal Manipur pumbada aina thingkraba lalhaulup singna tongan mafum singda kaukiba Manipur pumbagi General Strike asina maram oiraga Jiribam district asu chauna mamita kre General Strike asina maram oiduna Jiribam dagi Imphal chatpa amadi Jiribam dagi Silchar lomda chenba passenger puba gari sing chanakide Jiribam da laiba kaithel sing dukan sing thong hangnakide Labida gari sing mahausa gum chena kidre Jiribam da laiba office school sing kabagi chang hanthaki Banasina maram oraga hauzik fawa thokaning da bathaudok sing thokpagi pau laitre Jiribam police commando na su thokaning da bathaudok sing thoktana ba mafam kaya da patrolling amasung ngak senli Hayeng dagi hawgada ba ahumlak suba Siroi Festival da sarugyana ba numit nini gi khongchatta Hayeng Culture and Tourism ke Union Minister of State Prahada Singh Patel Imphal da thonglargani Tom TV na fangba paw amada Union Minister Hayeng ayuk pung 10 rom tabada Delhi dagi Imphal International Airport ta thonglargani mafam aduda BJP gi thaumi kayana taramna okani airport gi hotel grand da laktuna grand da ngahak pothagani chawrakna nungthil gi pung 12 ga makhai taba matamda Kangla helipad ki damak hotel thadokani Kangla gi helipad yawraba matung akhanaba helicopter amana ukrul gi damak Kangla thadokani Nungthil gi pung amaga makhai tabada ukrulda BJP gi karyakata yauna miyoi kyana taramna okani pung ani dagi hawgadaba ahum suba Siroi Festival da chief guest oina sarukyagani chawrakna mafam aduda pung ani rom leiramlaba matung nungthil gi pung 3 ga makhai da ukrul thadorakani
नुमिदांग वाइरम पुंग मंगा रोम ताबदा यूनियन मिनिस्टर पटेल इम्फाल के कांगलादा लेबा हेलीपैड ता थुंगलरगनी नुमित अदुगी अहिंग अमा होटल ग्रैंड लेकनी मथंगी नुमित के अयुक पुंग निपान मखाइदा कांचीपुर लेबा स्टेट पार्टी के दमा ग्रैंड थादोकनी स्टेट पार्टी ऑफिस पांगथोकपा पार्टी की प्रोग्राम अमा यावरबा मथुंग अयुक के पुंग निपान ग मिनिट निफुदा पैलेस कंपाउंड की दमा कांचीपुर थादोकनी पुंग तरा पैलेस कंपाउंड स्टेट गवर्नमेंट की ओइबा प्रोग्राम अमा यावगनी प्रोग्राम अदु यावरम लबा मथुंग दिल्ली की दमा इम्फाल थादोकीगनी हाइरी पाउगे मरथनाते में ब्रेक लौसरी दिवाली अमसुंग निंगोल चाकोबना लाकपगा इरोइनना संगाई होंडाना फेस्टिवल असिदा होंडा कार्स की अहेनबा डिस्काउंट सिंग पिजरी हौजिक लरिबा होंडा कार्स की डिस्काउंट सिंग अदुदी होंडा अमेज अप टू 42,000 होंडा जेज अप टू 50,000 होंडा WRV अप टू 45,000 होंडा सिटी अप टू 62,000 होंडा VRV अप टू 1,10,000 होंडा सिविक अप टू 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kunga nipan gi mangoinana lobi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Takadoriba ningol chakobada set innabagidamag quality lairaba ahongba mamalda pinabagidamag sem saduna lairaba nagamapal ima kaithel opposite ki first floor da laiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da season aba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam yam nuai pa mana mafam masida adom adom gi apam design kuding makki order slogzer amtang lengshin biro khwai brahmapur nagamapa ima kaithel gi opposite gi fast floor da leriba service boutique Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikoi gi phone number 6909126615 natraga 7005800023 da call tawirau. Prabhavati Handloom. ब्रेक के मतुंग दमे आमुतराम नोकचरे मखादाबा पाउ पिजरी ngasi jiribam district ki manung chana laiba modbong village ta kuki inpi jiri tamenglong jon na sinduna anglo kuki war gi chahi chama surakpaga mari lenena tungi mirol na ning singduna lehona ba memory stone ma yungkhrei ngasi gi thoramadu da kuki inpi jiri tamenglong jon gi custom and culture gi thopu ba lal kholen singh sanna memory stone adu maikhum hangdokhe ngasi gi thoramadu da local church elders salhai khau haukep kuki inpi jiri tamenglong jon gi president jangsad haukep Kuki Inpi Jiri Tamenglong Jon gi Vice President Lal Kholen Singh San, Kuki Khanglai Lompi KKL, Kuki Students Organization KSO Amade, Thadau Students Organization TSA gi Mihut Singh Nasu Sarugyaki. Ngasi gi thoramadu ga mari lenana Kuki Inpi Jiri Tamenglong Jon gi President Jangsad Haukip na phongdokibada ngasi yungliba memory stone ase kanagumba community amatagi against nati masi aikoi gi kuki ipa ipu singna lising amaga chama pantara tereta british ka lanthengna khiba amade lising amaga chama pantara mapanda british ka waroishin purakhiba chahi chama mapung farak pagi makoi bu ningsing boina amade tungge mirol na ningsing duna lehongna ba stone ase yungzabani haina phongdokhi atopa ta khan ba jae ekhoi nadi ichum chumna ipu ipa ekhoi praja manipur masagi damakta ekhoi pot puroi migi ekhoi si isana hingjabani nakhoi gi thabak suroi haina british ga kapna banungmit masi ekhoi na nungjung basi kana gumbagi against nate masi ekhoi community gi manungda sahiya masu bagi nungmit paron tawbani Kuki Inpi Jiri Tamenglong Jon gi custom and culture gi thopuba Lal Kholen Singh San nasu stone asi makhoi gi kuki londa nampi lumsong haina khangnaba nungyung bagi thoramasi makhoi gi mapa mapuna lanthengna khiba chahi chama subagi ningsing boina yungzabani haina wafam sung thamki kumja lising amaga chama pan tara taretagi lising amaga chama pan tara mapan namade lising ani tara taretagi lising ani tara
फाउबदा थोकिबा एंग्लो कुकी वारगी कमेमोरेशन सेंटेनरी की थौरम हिल ट्राइबल काउंसिल मोरेन सिंधुना ngasi council asiga office ta pangthokre thoroma duda khul sing gi chief sing CSO leader sing just leader sing amadi khunja sing sarugya ki thoroma duda sarugya ki ba ADC gi member chinaiwa haukipna anglo kuki war history asi kanana suna thaiba yaroi thaudoka sigi lengdraba wari sing Assam amadi London gi library sing da lengdraba record sing oina lengdana lady haiki Sinaya few points of the Anglo-Kuki War 1790 na kilso eho adinga history athu ko izi ko what abola tichu lekha bua uma kisul a Assam government report a elo le London a report na library agi abon sikia ahi Nakalamaromda ngasi ayuk amadi nungthilgi matamda chief minister na luchingba minister kangbu amana KSO amadi tangkhul nagaloki kangbuga chief minister office da tongan bapungfamda unaduna wari sanakre hairi wari sanabaduda maruoina anglo kuki warga mari lenana lamdamasigi kuki khulsingda yungliba ningsing nyumbi singda iriba wahai sing adugi maramda khananaina ki wari sanaki baduda kari karamba wafam singda yanaba laikibage haibadudi hauzik fawagi oina tom tv na fangmangamdre Ngarang numidang taruk suba Assam Rifles amadi Imphal East District Police Commando gi apunba kangbuna kongbo bazar gi koiba mafam singda chatakiba thiba humba gi thabakta pripa ki nupi lanmi ama fagat pangamle hairi farbe nupi lanmi adu gi maming laitonjam ningol irengbam ongbi bijia laima atopa mamingna malengambi chahid kuntaret mapuroiba thabung kawe wangu dagini mahak pot chamba wahangpa hongcha thabada mahak kumja lisingani supna marida lup adu da yawbani mahak ki army number na 18552 ni haiba khangbangamle hairi Paugi marak thana tema break amaga muk logzari Nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudi makta aina cheksinduna ta lakli adubu mahausa hi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi akhoi chingna ningai oidre akhoi gi damak Bright Enterprises ki ningol khudo US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. Break matungda makada pa pizari Baby sanami sige mayokta JAC na ngarang ayuk pung taruk tagi ngasi ayuk pung taruk fawa changsin kiba thangmaiban kendra pumbada sintha lepa amadi pendaba kholaw lawbagi khongjang adu ngasi ayuk pung taruk tawa matamda loisinkhre ngasi gi lengak na democratic oiba khongjang kaya changsilabasu manada haptre misi asibo ahoina na thaina ba khona duna leire masimak hingsa yawba khongjang sing changsilakna ba lengak na lamdam masigi miyamda batan tawbani haina JAC gi luching basing na phongdorakle Social Development Organization SDO Moirang Khunau na sinduna chahi asigi July thagi Loyalam Public School Moirang Khunau Sabalaikai da chatharakpa
Class 10 gi extra free coaching class ngasi school asida loisinbagi achamba thawrama pangthokpaga loinana coaching class adu da yauriba mahairoi singda merit certificate yanthokre ngasi gi loisinbagi thawrama adu da Bishnupur Jilla Parishad ki Adaksha Dr. Ramabai Lairenjam Upadaksha Bishnupur Jilla Parishad and Dinesh member Nipan Kha Thenungai Jilla Parishad amadi Vice President Manipur State Panchayat Parishad O Ibojau Moirang Khunau Gram Panchayat ki Pradhan L Daneshwar Advisor SDO Moirang Khunau and Retired Assistant Teacher at Oyaima Junior High School O Somerendrona Athoibal Mithunglen Singon Sargaki Thoromadura Saryakiba Adaksha Dr. Ramabai Lairenjam na Fongdokibada Mahairoi Singna Khwaidigi Maru Oiribasi Lairik Chang Naina Pai Paba Loinana extracurriculum activities chasu sarukyabani adubu mahai fana haiba mahairoi oirabasu discipline yaudabadi kaidangungda mahai yanba ngamde aduna discipline leigadabani haiki Mama mapa singnadi cha singbu phananabani haiduna kanna honajaba adubu samaj asida amorpa phattaba chinja kaya machi da pusanarapa ikoi pomna makhangaraba ngaptani adugumlaba phattaba chinjak sing aduga samnaba marup mapang singa loinadanaba makhoi aduna phanayamna hairappa leiragasu nakhoida adugumlaba phattaba chinjak sing adugi adudagi lapthoknaba hotnagadabani Thauramgi saruga moina coaching class aduda takpi tambiriba oja sing amadi coaching adugo pangthoknaba mateng pangbirakiba miyoi singda achamba khudol potpidna ikai khunaba sutki SDO Moirang Khunau na sinduna chathakiba coaching class aduda Moirang Khunau Gram Panchayat ki manung chana laiba tongan ba school singda tamba mahairoi nupa nupi chamga kunmari bu takpi tambiki Manipur Lengakna Ganjabu Niyam Nayaba Mungda Thahangani Haribasi Yamna Faba Khongthang amani haina Khurai Maikai gi club Maira Paibi amadi Surinom liba singya punba loop ama oiriba coordinating body Khuraina Yai haina body asigi cherol man hairakle cherol aduna makha taribadi khongthang asi Manipur da lariba heroine number 4 gi khayatagi kharadang oirabasu kanbang amgani Ganjana ana layeng da piriba kanaba sing asi mahausa lairembina lamdam asi da pibiramba khudolni Maramaduna Kunai Sida Sokaloi the Bumunda, Lamdamasig Semilon Fagadanaba, Ganja Pax and Ataba Yanaba, Jana Kangon Kudakta Sembi Hierarchy. Bharat Lengagama the Nation, I am Maniki Marakta Chatariba, Santigiwari, Kumang Chausinabakidama, Bharat Lenga Kimihut Oibatanatana, Nagaland Governor Su Oriba Aren Ravina, Ta Sigitarani Panda, UNC Yauna Naga Threat Singi Luchimba Sing Unanaba, Mifam Gokre. Prime Minister Narendra Modi na luchingduna India gi tongan ba political party singi luchingba singna hanigi President APJ Abdul Kalam gi marifunipan subam pokumon nga mari leina ikai khumna bot kre Modi na thagat pa tweet amada Dr APJ Abdul Kalam na kudma thoi suba chahi chagi mapangal kanba anoba India amagi manglan aduna India gi mipung khudingi phidam nafam oiri haina singthaki Missile Man of India hairaga sukhangna ba hanigi President APJ Abdul Kalam ingkumja Lising amaga chamapan kuntra mathoigi October 15 da Tamil Nadu gi Rameshwaram da pokhi ingkumja lising ani supnani da India gi taramatoi suba president oina thaupuki ingkumja lising ani ga tara da United Nations na Dr Kalam gi mapok numit asibu World Students Day haina palan tauna ba sakanglaki ngase yu phone ki ba pawche singda kari kari maru weba pawyaw ki ba ge habdu mayam puna khaminasi Lamjingba Times Jennimsda neurosurgery ward hangtokpaga loinana private ward sanaba ure uyung tamkhre mapung fana chakhot hanabagi damak apekpa thabak singdagi hauna thabak tawgadabani CM Naga singbu tokhai tahandana waroisin purakadabani Naga ho baby tsunami si Sintha lepagi khongjang sangsin khre lambi thingba sing tankai khre EPG mai tha khre Chief Minister na luchingduna swa surbek san pang thokre Manipur da Geneva Convention violate tawri haibki praman lay yu nabakisor Sangai Express Manipur gi interest sokpa yaroi CM Ziribam dagi train sen bahawan si MP Ranjan Angang da gari thawalamba mama mapa sing farani Bokna form Manipur gi integrity da kaigada wafam da karigumba hirama matada compromise tawroi Chief Minister North East ki oina khwaidagi sangba railway tunnel gi thabak chada humfuloi sillai Landhoni gi EPG mai thakre thangmaiban pumbada sintha leptuna khongjang changsin khre RN Rabina Church CSO Singawari Sagadauri
Huyan Lan Pau, Manipur Police ki khutlai thampham huran khiba 9mm pistol sing lalhoba sing da pitok lamle NIA chief. Manipur miyam ki interest sokadaba hiram da compromise tawroi biren. Siroi Lily Festival manungda akhanaba bus service laigani. Yet aningai oi haiduna memorial stone sing loktok na bakanghan kray. Anglo Cookie War gi ningsing nung loktok pa yaroi haina khongjang changsin kray. CBI na commando personnel mapan gi mathakta sarsit thangat laklay. Sana layba khul khudingda cookies nu yungliba memorial stone wayam narakle Anglo Cookie War memorial stone loktok pa yaroi cookie in P. No school back day gi kanglon sing loktok kray. No school back day gi thosil school suti oina lauroi da bani. Naharol gi thodang Pradhan Mantri Banadhan Vikas Yojana gi thabak paikhat panai state ki tribal economy da ahongba soidana lakani chief minister. NSA taduna leiramba bandi ama jail dagi thadorakpagi lambida fact encounter da hatkibada jenaba personal ahom gi mathakta trial chathaba hokre. Ichel Express CM na Pradhan Mantri Banadhan Vikas Yojana hogdokre. Anauba Yojana asna tribal singi cell tungi phibam phagathan mangam lagani chief minister. Saukhatpa society da di miyoi babu ikai khumna basi sinpham na lepte masagi thabak na migi magun lepi siam. JAC na babies na misi gi mayokta kaukhiba thangmai banna miyam gi punchi da chauna akaiba pikre. Iraibak Anglo Cookie War gi memorial stall lokthokpa yaroi haiduna nupi sing na ngak sen kre. Moreban handokre. Manipuri gi territorial integrity da compromise tawroi war against drug lokthoktu na thabak pai khatli. Janims Hospital awang bathak da pukhatna bahot na si. Aroi beda mari pa mu kahna. JUF ki faction ani gi marakta khotokna bagi thongdokta lani ama sire ani sokle. Police amadi AR gi kangbu nathi bahum gi thabak chathakre. Lalhaulup singna kaukiba general strike amadi total sadamna mahausa gi punsida chauna kaiba piri. Amade Siroi Festival da Sarugyana Pakitamak nominini gi khongchatta Hayeng Culture and Tourism gi Union Minister of State Prahada Singh Patel Imphal da thunaragani. Hausa ki wenadi matanga sida Manipuri Paulo Shinjare Pauming tabiriba meampunuapu ASHAPRIYA namu kana kurumjari.